ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯍꯨꯠ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ꯫ ꯉꯁꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯎꯁꯪ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯍꯩ ꯑꯁꯤꯒꯤꯗꯃꯛ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯁꯨꯇꯤ ꯑꯣꯏꯗꯨꯅ ꯃꯆꯨ ꯃꯃꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯕ, ꯑꯕꯦꯔ ꯇꯩꯅꯕ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯍꯣꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯗꯦ꯫ ꯀꯨꯝꯍꯩ ꯑꯁꯤꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯑꯃꯁꯨꯡ ꯁꯦꯜ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯂꯝꯆꯠ ꯁꯥꯖꯠ ꯊꯥꯛꯁꯤ ꯈꯥꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯕ ꯈꯪꯅꯔꯛꯈꯤꯕꯗꯒꯤ ꯌꯥꯎꯁꯪꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕ ꯁ꯭ꯄꯣꯔꯠ ꯐꯦꯁꯇꯤꯚꯦꯜꯅ ꯃꯍꯨꯠ ꯁꯤꯟꯖꯜꯂꯛꯈꯤꯕ ꯑꯁꯤꯃꯛꯇꯤ ꯑꯐꯕ ꯑꯃꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯤꯇꯩꯁꯤꯡꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤ ꯊꯥꯕꯜ ꯆꯣꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯨꯟꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯩ꯫ ꯑꯁꯣꯟꯅꯅ ꯀꯌꯥꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯏ꯫ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯐꯨꯏ, ꯏꯁꯩ ꯍꯜꯂꯤ, ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯀꯌꯥ ꯁꯛꯏ, ꯆꯥꯅꯨꯔꯥꯁꯤꯡꯅ ꯏꯁꯩ ꯈꯨꯝꯃꯤ꯫ ꯃꯁꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯆꯠꯅꯔꯛꯄ ꯑꯃꯅꯤ꯫ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤꯗ ꯂꯩꯁꯥꯕꯤꯒꯤ ꯈꯨꯖꯤꯡ ꯅꯨꯄꯥꯅ ꯄꯥꯏꯈ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯈꯨꯖꯤꯡ ꯄꯥꯏꯕꯗꯤ ꯃꯧꯒꯤꯁꯤꯡꯗ ꯆꯟꯗꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯒꯤ ꯉꯛꯇ ꯂꯩ ꯄꯔꯦꯡꯅꯆꯤꯡꯕ ꯅꯨꯄꯤꯅ ꯍꯨꯛꯅꯗꯦ, ꯍꯨꯛꯂꯨꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯆꯥꯒꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯔꯣꯜ ꯑꯁꯤ ꯃꯤꯇꯩꯁꯤꯡꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯆꯠꯅꯔꯛꯂꯕ ꯃꯅꯥꯠꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤꯗ ꯌꯥꯎꯁꯪꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯀꯠꯄ, ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯀꯣꯕꯤ, ꯑꯂꯨꯅꯆꯤꯡꯕ ꯍꯨꯔꯥꯜꯂꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ, ꯄꯣꯠ ꯂꯥꯛꯄ, ꯑꯕꯦꯔ ꯇꯩꯅꯕ, ꯐꯤ ꯃꯨꯟꯕ, ꯁꯦꯜ ꯃꯨꯟꯕ, ꯑꯉꯥꯡꯁꯤꯡꯅ ꯅꯥꯈꯗꯦꯡ ꯆꯠꯄ, ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯀꯣꯏꯕ, ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯆꯣꯟꯊꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯤꯇꯩꯁꯤꯡꯗꯒꯤ ꯌꯦꯜꯍꯧꯒꯤ ꯆꯠꯅꯕꯤ ꯅꯥꯠ ꯅꯠꯇꯦ꯫ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏꯅꯤꯡ ꯙꯔꯃ ꯃꯊꯪ ꯃꯊꯪ ꯑꯣꯜꯂꯛꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯃꯅꯥꯠꯁꯤꯡꯗ ꯆꯌꯦꯠꯅꯕ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯌꯥꯎꯁꯪ ꯑꯃꯗꯤ ꯍꯤꯟꯗꯨꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯗꯜ ꯖꯥꯇ꯭ꯔꯥꯒ ꯈꯦꯠꯅꯕ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯂꯩꯇꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕꯗꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗ ꯂꯥꯛꯈꯤꯕ ꯅꯍꯥꯔꯣꯜ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯊꯥꯛꯁꯤ ꯈꯥꯁꯤ ꯂꯩꯕ, ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕ ꯈꯣꯡ ꯊꯥꯡꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯌꯥꯎꯁꯪꯒꯤ ꯑꯅꯧꯕ ꯃꯩꯑꯣꯟ ꯑꯁꯤꯃꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯅꯕꯁꯨ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯃꯤꯌꯥꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏ ꯄꯥꯎ ꯄꯤꯕꯒꯤ ꯊꯋꯥꯏ ꯄꯥꯡꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯂꯨꯞ, ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ, ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ KSN ꯌꯥꯎꯁꯪ ꯀꯨꯝꯍꯩꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ, ꯂꯅꯥꯏ ꯀ꯭ꯂꯕ ꯑꯃꯁꯨꯡ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯡꯊꯣꯛꯂꯕꯗꯤ ꯌꯥꯎꯁꯪꯕꯨ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯄꯤꯔꯕꯅꯤꯅ ꯑꯐꯕ ꯂꯩꯉꯥꯛꯁꯨ ꯊꯝꯂꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯥꯡꯀꯛ 2 ꯊꯣꯛꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯁꯤꯠ 40ꯒꯤ ꯃꯅꯨꯡꯗ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯄꯨꯟꯅ ꯁꯤꯠ 52 ꯐꯪꯗꯨꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ BJPꯗ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯄꯤꯔꯕꯅꯤꯅ ꯑꯐꯕ ꯂꯩꯉꯥꯛꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯂꯁꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕꯒꯤꯗꯃꯛ BJP ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯋꯥꯍꯪ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ BJP ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯎꯊꯣꯛꯇꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯟꯕꯗ ꯃꯥꯅ ꯄꯥꯝꯖꯕ ꯃꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯥꯅ ꯄꯥꯝꯖꯕ ꯃꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯐꯅ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯒꯁꯨ BJPꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJP ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯐꯪꯒꯗꯕ ꯃꯤꯁꯛ ꯑꯃ ꯁꯦꯝꯒꯤ ꯐꯝ ꯄꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ꯃꯤꯈꯜꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ BJP ꯅꯦꯁꯅꯦल ꯂꯤꯗꯔꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯤꯌꯔꯇꯦꯀꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Biren amadi BJP Manipur Party's President S. Sarada Devi fauba ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕ MLA ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯁꯤꯡ ꯎꯅꯗꯨꯅ
wari saba campaign tawa punamak amata pangthokpa yaroi habigi tham athingba thamle caretaker minister N Biren A Sara Devi amde ex minister Biswajit BJP national leaders in kaurak padagi Delhi da thasi ki tara manga da chalaga BJP parliamentary board ki mifam yauraga ngasi imphal da halakre imphal airport of wamis na hangba uhang da so mikal da mai pakpagi nungai ba phongdokpa amade review tawbare se minister ki wafam the national leaders in lab sara kadavani aina phongdok naki masina takpadi asuki madik section na arwan bangak pagi thabak sathai aina labo yai missing jam tringai dadi yamna nung si na bagal loina na apan bagi saktam lai aduga missing jam khalak lagadi wajami abi thaw khara de BJP manungda mami ta bowe mamang takta ki BJP ki manungda group na bigi thawung kya lai ki bani tawbada bo pot masing jam na karakwa asin hena saksin bagi pawung amati u fange ama poiro manipur da en binalo sing palengak lak ki badagi ahung ba kaya amadi miyam na u khre masi center ki leaders sing amadi state ki leaders sing afun ba contribution yauk da badate tawbada bo leader amagi asoba magul leitana hekta ahung ba agun ba prakudi ngamloi aininge se minister amagi thawdang haibasi yamna chawi lamdam gi tongan ba angle kuding mapu ubangamba kuding makat tinna bangamba wathok ama lagbada solution purak bangamba misak amagi bagul leibatai hairiva magun asi yaudaba mioida wangkrava force asi birugadi taiwan ba maung amada lakhiba yai manipur gi miyamna BJP de piripa mandate asi gi bandok lehen bai basi mathautai BJP national leader sing na su masi munna khangba kaloina na thabak tawba takai fade ha basi punabaki apambane miyamna absolute majority birabani na afaba laingak su thamna se mahatarakpa atopa pau amadana sahi chamaga subna ani ki ahal amana nauribe nupi masa ekai khongnaba magalobagi sahi tara manga gi fatok pikre Tamil Nadu the government school ambagi headmaster arambadagi thabakdagi potharaba masagi sahi chamaga subna ani churaba Parasuraman kawwa ama Tiruvalur mahila kona sahi tara manga gi fatok pikhibaga loinana lobalising manga gi fansu tawngre mana subna gi sahi tara khakta ngari pinbi masa ambagi ekai khongnaba mahan khiwa thawdok kamari leinana lakhor kiba case amada sahi tara manga gi fatok pikhibane ekai khongnaba mahan khiwa thawdok adu Parasuraman masagi sahi marfudra mapan churakwa matamda haibade komsing lising ani tara gani panda thokibane alwerba mioi asigi masarupi manga amasung masarupa ani leire haire mangna sanel kufum area da jum manga satuna vara sandopane magi yum sing adugi manung da amadi imung manung amana waidon na lerakibane nauna lakiba imung adugi sahi tara khakta ngari bim masarupi ama yauraki komsing lising ani tara gani fan ki July tarukta imung adugi mama mapa ani na thabak sa thokloraga jom maduda alakpada makoi ki sahi tara khakta ngari bim masarupi aduna pungnare aina wakalakpadagi apokbagi mamana kari karamba sa athaki polam sing charu bagi no ain hanglake madamatu da napi masa aduna mahak pajumpu oiriba al aduna phamlan bekire abu wafam phangdor ke bani aire Tiruvalur police station ki sub inspector Lathana agency da phangdorak pada matung ina thawthok atugi matang da mahakna ayu amu ena case pairaki bani aike mana thawthok atugi matang da victim oiribe atugi mama mafana complaint tawrak padagi barasu uraman kaukutun wang pong satharubada crime atu masamana sathagi aiba wafam equisatuna phangdorake madogi makhata pada aibusingna para suraman ba phagatuna court fukhalaba matungda judicial custody de lerakibane thawdokatu ki matang da sahi ahumakhai hena trial satharklaba matung Tiruvalur mahila kona allatu bu sahi tara manga fado pikhibagalena lopalasing manga gi fansu tawange sahi tara manga gi jail term asigi manung da sahi tara di akan ba thabak suraga legadabani adoga lemhori ba sahi manga aduna jail da fotharaga lehengani aire mahak Chennai te leiba Ujal Sandran prison da thakre arubeda content sing asigi mar oiba pau khara asi pau thamjariba Manipur local news YouTube channel amadi Facebook page asidagi yang beriba panama pathaga sari channel asina tom da kanara bade subscribe to bi tribesna subscribe to bi romoloina like and share to bujuk abi gun panama po amakan thaga sari